ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯊꯔꯣ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯣꯝꯄꯥꯛ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯥꯔꯤꯛꯊꯥꯗ ꯊꯣꯝꯗꯣꯏꯒꯤ ꯀꯣꯝꯄꯥꯛꯇꯨꯅ ꯊꯔꯣ ꯊꯥꯔꯤꯛꯊꯥꯒꯤ ꯃꯆꯦꯅꯤ, ꯃꯕꯨꯛ ꯐꯩ, ꯑꯋꯥꯕ ꯀꯌꯥ ꯎꯠꯊꯣꯛꯇꯦ, ꯄꯪꯇꯛ ꯁꯨꯗꯛ ꯇꯧꯏ, ꯄꯨꯛꯆꯦꯜ ꯆꯥꯎꯏ꯫ ꯊꯥꯔꯤꯛꯊꯥꯗꯤ ꯈꯔ ꯉꯥꯎꯁꯤꯟꯅꯩ, ꯈꯗ꯭ꯔꯛꯁꯨ ꯌꯥꯝ ꯍꯩ, ꯑꯉꯥꯡꯗꯧꯅ ꯇꯧꯏ꯫ ꯊꯔꯣꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ, ꯑꯩꯅ ꯐꯅꯦꯛꯁꯦ ꯍꯣꯔꯦꯟ ꯏꯇꯥ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯄꯗ ꯁꯦꯠꯀꯦ ꯇꯧꯔꯒ ꯃꯥꯅ ꯃꯁꯤꯗꯩꯗ ꯁꯦꯠꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯊꯥꯔꯤꯛꯊꯥꯅ ꯏꯆꯦ ꯀꯣꯝꯄꯥꯛꯇꯨꯅ ꯊꯣꯝꯃꯛꯀꯅꯨꯀꯣ, ꯐꯖꯈ꯭ꯔꯕ ꯅꯅꯥꯎꯒꯤ ꯁꯛꯇꯝꯁꯦ ꯏꯆꯦꯅ ꯀꯣꯝꯄꯥꯛꯅ ꯊꯣꯝꯃꯗꯤ ꯂꯣꯏꯅ ꯀꯣꯞꯄꯅꯤ ꯃꯥꯏꯁꯦ, ꯑꯗꯒꯤ ꯅꯨꯄꯥꯅꯒ ꯑꯃꯠꯇ ꯄꯥꯝꯃꯔꯣꯏꯕ꯫ ꯅꯅꯥꯎ ꯅꯨꯄꯤ ꯑꯩꯅ ꯁꯦꯠꯄꯕꯨ ꯀꯩꯒꯤ ꯗꯨꯛ ꯁꯥꯎꯔꯤꯅꯣꯕ? ꯀꯩꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯐꯅ ꯁꯦꯠꯅꯤꯡꯕ ꯂꯩꯔꯁꯨ ꯏꯆꯦ ꯁꯤ ꯑꯃꯗ ꯁꯦꯠꯀꯦ ꯈꯣꯠꯀꯦꯅ ꯍꯪꯉꯕ ꯌꯥꯗ꯭ꯔꯣ? ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪꯅ ꯑꯩꯒꯤ ꯐꯅꯦꯛ ꯑꯍꯟꯕꯁꯤꯡꯁꯦ ꯁꯪꯒꯥꯕꯤꯔꯤꯁꯦ? ꯏꯆꯦꯗꯤ ꯈꯔ ꯍꯥꯏꯗꯤ ꯑꯔꯤꯕꯤ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯉꯥꯡ ꯑꯔꯥꯛ ꯁꯦꯠꯄꯁꯦ ꯀꯌꯥ ꯄꯛꯇꯦꯕ꯫ ꯑꯗꯨꯏ ꯁꯨꯝ ꯅꯅꯥꯎꯅ ꯁꯦꯠꯄꯅꯤ, ꯁꯦ ꯌꯦꯡꯉꯣꯕ, ꯅꯅꯥꯎ ꯑꯩꯗꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯅꯤ나 ꯍꯥꯏꯗꯤ ꯑꯔꯤꯕꯤ ꯏꯆꯦ ꯍꯣꯏꯒꯨꯝꯕ ꯅꯠꯇꯕꯅꯤꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛꯁꯦ ꯁꯦꯠꯄꯗ ꯐꯖꯗ꯭ꯔꯣ? ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨꯅꯦ, ꯍꯦ ꯃꯁꯤ ꯀꯣꯝꯄꯥꯛꯁꯤꯅ ꯍꯦꯛꯇ ꯊꯣꯝꯖꯤꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯀꯣꯝꯄꯥꯛꯅ ꯊꯥꯔꯛꯏ ꯊꯥꯔꯤꯛꯊꯥꯗ꯫ ꯑꯣꯏꯃ ꯅꯥꯏꯌꯦ ꯀꯔꯤꯅꯣ ꯏꯆꯦ, ꯀꯣꯝꯄꯥꯛꯁꯤꯅ ꯊꯣꯝꯃꯛꯑꯦ ꯍꯥꯏꯕꯅꯤꯗ, ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ꯫ ꯃꯆꯥ ꯑꯅꯤꯅ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗ ꯃꯃꯥ ꯊꯝꯕꯥꯜꯗꯣ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯝꯕꯥꯜ ꯃꯅꯥ ꯈꯔ ꯇꯥꯊꯤ꯫ ꯃꯃꯥꯅ ꯍꯩ ꯀꯔꯤꯅꯣꯅꯦ, ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯧꯅ ꯈꯠꯅꯔꯤꯗꯤ? ꯊꯥꯔꯤꯛꯊꯥ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯍꯩꯃ ꯀꯔꯤꯅꯣ ꯑꯁꯤꯅ ꯐꯤ ꯐꯤ ꯀꯥꯝꯃꯒ ꯊꯣꯛꯈ꯭ꯔꯤꯁꯤꯅ? ꯊꯔꯣꯅ ꯑꯩꯅ ꯀꯣꯝꯄꯥꯛꯅ ꯊꯣꯝꯕꯩ꯫ ꯀꯔꯤ ꯑꯩꯉꯣꯟꯗ ꯀꯣꯝꯄꯥꯛꯅ ꯊꯣꯝꯒꯦ ꯍꯥꯏꯕ? ꯄꯦꯜꯂꯤꯍꯦ ꯑꯁꯦꯡꯕ, ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯀꯥꯟꯁꯤꯗ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯇꯥꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯔꯣꯗꯣ꯫ ꯑꯁ ꯈꯪꯖꯗ꯭ꯔꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯡꯒꯣꯜꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯔꯣꯒ ꯊꯣꯏꯍꯦꯟꯒꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯥꯃꯨꯅ ꯉꯥꯏꯔꯤ꯫ ꯊꯣꯏꯍꯦꯟꯅ ꯊꯔꯣ ꯅꯪ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤꯀꯣ? ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯣꯅ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯆꯦꯟꯁꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ꯫ ꯊꯔꯣꯅ ꯏꯃꯥꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯌꯨꯝꯗꯩ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯏꯅꯤꯕ꯫ ꯅꯪꯅꯦ ꯃꯣꯏꯒꯤ ꯈꯜꯂꯤꯉꯩꯗ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯗꯣ ꯑꯣꯏꯗꯣꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯩꯃꯥ ꯃꯊꯪꯒꯤ ꯊꯥꯗ ꯁꯣꯏꯅ ꯆꯦꯜꯂꯁꯦꯕ ꯀꯣ? ꯍꯣ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯗꯅ ꯊꯃꯣꯏꯁꯤ ꯄꯦꯟꯒꯦ꯫ ꯍꯟꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯅꯤ ꯑꯗꯨꯗꯤ ꯀꯣ? ꯍꯣꯏ ꯆꯠꯂꯒꯦ, ꯉꯁꯤꯒꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯃꯊꯪ ꯊꯥꯗ ꯆꯦꯜꯂꯁꯦ ꯍꯥꯏꯕꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛ ꯌꯥꯝ ꯆꯪꯒꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯍꯦꯟꯒ ꯁꯥꯃꯨꯒꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯊꯥꯔꯤꯛꯊꯥꯒ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯖꯒꯗꯨ ꯅꯣꯕꯥꯞ ꯍꯨꯔꯥꯜꯂꯨꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯠꯂꯛꯄꯅꯤ ꯂꯧꯕꯨꯛꯔꯣꯝꯗꯒꯤ꯫ ꯅꯣꯕꯥꯞ ꯍꯨꯔꯥꯜꯂꯨꯕꯒꯤ ꯃꯄꯨꯅ ꯂꯥꯎꯔꯛꯄꯒꯤ ꯑꯁꯨꯝ ꯆꯦꯟꯈꯠꯂꯛꯄꯗ ꯊꯥꯔꯤꯛꯊꯥꯅ ꯊꯣꯏꯍꯦꯟꯗ ꯊꯦꯡꯒꯥꯏꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯎꯐꯨꯟꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯁꯣꯅꯣ ꯆꯨꯕ꯭ꯔꯣꯁꯦ? ꯂꯣꯏ ꯅꯥꯔꯤꯕ ꯃꯤ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯣ? ꯑꯣꯏꯃ ꯑꯁ ꯅꯥꯕꯅ ꯌꯥꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯅꯨꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯗ ꯊꯥꯒꯦ ꯍꯥꯏꯅ ꯂꯨꯟꯈꯠꯂꯛꯄꯗ ꯊꯣꯏꯍꯦꯟꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥꯗ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯃꯇꯤꯟ ꯑꯗꯨ ꯇꯥꯔꯤ꯫ ꯊꯥꯔꯤꯛꯊꯥ ꯋꯥꯈꯜꯗ ꯑꯁ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ, ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤꯗ ꯑꯩꯗꯤ, ꯁꯤꯒꯤ ꯅꯨꯄꯥꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯍꯦꯟ ꯃꯥꯗꯤ ꯊꯔꯣꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯈꯪꯗꯦ꯫ ꯏꯕꯦꯝ ꯃꯁꯛ ꯐꯖꯕꯤ, ꯌꯥꯗ ꯑꯝꯇ ꯎꯝꯁꯤꯟꯕꯤꯌꯨ, ꯍꯌꯦꯡ ꯆꯪꯕ ꯇꯥꯔꯤꯗꯣ, ꯁꯣꯝꯅꯁꯨ ꯊꯦꯡꯒꯥꯏꯕꯤꯔꯒ ꯁꯣꯝꯅꯁꯨ ꯑꯃꯨꯛ ꯅꯨꯡꯅ ꯊꯣꯝꯕꯤꯒꯦ ꯇꯧꯕꯤꯔꯤꯗꯣ꯫ ꯁꯥꯃꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯥꯔꯤꯛꯊꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯃꯈꯥꯗ ꯁꯠ ꯊꯥꯗꯗꯨꯅ ꯁꯥꯎꯅꯨꯀꯣ ꯏꯕꯣꯡ, ꯑꯩꯗꯣ ꯎꯍꯧꯗ ꯇꯧꯅꯦꯕ꯫ ꯅꯃꯤꯠꯇꯣ ꯌꯥꯝ ꯊꯩ, ꯅꯌꯥꯗ ꯌꯥꯝ ꯍꯤꯒꯠꯂꯒ ꯆꯠꯂꯕꯅꯤꯅ ꯃꯤꯒꯁꯦ ꯑꯃꯠꯇ ꯎꯗꯦ ꯅꯠꯇ꯭ꯔꯥ? ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯁꯤꯕꯨ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯍꯦ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯣ? ꯃꯤꯅ ꯃꯄꯨꯅ ꯂꯥꯎꯔꯛꯄꯒꯤ ꯆꯦꯜꯂꯛꯏꯀꯥꯟꯁꯤꯗ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯤꯍꯦ, ꯏꯔꯣꯏ ꯃꯄꯤ ꯍꯦꯛ ꯃꯥꯟꯒꯩ, ꯅꯣꯕꯥꯞꯁꯤꯅ ꯅꯃꯥꯏꯗꯨꯗ ꯊꯨꯝꯃꯧꯔꯥ? ꯁꯥꯃꯨꯅ ꯃꯇꯥ ꯑꯃꯅꯤꯅꯦ, ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯇꯥꯎ ꯆꯠꯂꯁꯤ ꯂꯥꯎ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯒ ꯊꯣꯏꯍꯦꯟꯒꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯊꯥꯔꯤꯛ ꯊꯥꯅ ꯊꯠꯆꯤꯟꯗꯨꯅ ꯉꯥꯏꯈꯣ ꯏꯔꯣꯏ ꯃꯄꯤ ꯅꯪꯒꯤ ꯅꯇꯥꯎ ꯁꯥꯎꯒꯟꯗꯕꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯆꯠꯂꯦ ꯅꯨꯄꯤꯅꯦ ꯏꯁꯤꯕꯨ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯕꯨ ꯅꯁꯛꯅꯦꯅ ꯅꯁꯥꯒꯤ ꯁꯛꯇꯝꯗꯣ ꯑꯝꯇ ꯁꯒꯦꯟ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕꯤꯌꯨꯅꯦ ꯑꯗꯨꯒ ꯅꯨꯄꯥꯗ ꯍꯥꯏꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥꯗꯣ ꯑꯩ ꯈꯪꯉꯒ ꯆꯦꯟꯈ꯭ꯔꯅꯤ꯫ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯑꯩ ꯃꯨꯛ ꯐꯖꯕ ꯅꯪ ꯎꯠꯆꯔꯕ ꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯖꯔꯤꯅꯦ꯫ ꯊꯣꯏꯍꯦꯟꯅ ꯊꯥꯔꯤꯛ ꯊꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯁꯥꯃꯨꯗꯣ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯊꯥꯅ ꯑꯁ ꯉꯥꯎꯏꯍꯦ ꯃꯥꯒꯤ ꯃꯤꯅꯣꯛꯁꯦ ꯊꯃꯣꯏꯗ ꯇꯤꯡ ꯄꯥꯜꯂꯦꯕ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗ꯭ꯔꯦ ꯑꯁꯤꯃꯗꯤ ꯁꯤꯗꯤ ꯑꯁ ꯃꯃꯤꯡ ꯍꯥꯏꯔꯝꯗ꯭ꯔꯦꯅꯦ꯫ ꯂꯥꯏꯖꯅ ꯃꯔꯛ ꯊꯠꯅ ꯑꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯨꯄꯥꯁꯦ ꯎꯕꯗ ꯃꯄꯨꯅ ꯇꯥꯟꯅꯔꯛꯄ ꯀꯥꯎꯔꯕꯣ? ꯂꯥꯎ ꯅꯨꯕꯥꯞ ꯆꯥꯔꯨꯔꯁꯤ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯇꯤꯟꯒ ꯇꯥꯔꯤꯗ ꯑꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣꯒꯤ ꯃꯃꯥꯗꯣ ꯏꯁꯧ ꯂꯥꯡꯂꯤ꯫ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯔꯤꯅꯦꯅꯅꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯑꯃꯠꯇ ꯂꯩꯇꯦꯕ ꯁꯥ ꯂꯣꯏꯅ ꯁꯥꯕ ꯆꯠꯂꯦꯕ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯥꯔꯤꯛ ꯊꯥ ꯆꯪꯉꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧꯁꯦ ꯑꯗꯨꯝ ꯂꯥꯡꯗꯅ ꯂꯩꯔꯝꯅꯤꯕ꯫ ꯀꯔꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯕꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯦ ꯍꯥꯏꯕ ꯅꯪꯗ ꯅꯆꯤꯟꯗꯨꯁꯨ ꯎꯕꯔꯣꯛ ꯂꯩꯌꯨꯔꯥ? ꯂꯣꯏꯔꯦꯍꯦ ꯑꯣꯏ ꯃꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯁꯤꯒꯦ? ꯑꯩꯕꯨ ꯅꯨꯡꯗꯥꯡ ꯆꯥꯛ ꯊꯣꯡꯉꯣ ꯅꯪ ꯇꯜꯂꯦ ꯍꯥꯏꯕ ꯉꯥꯒ ꯆꯥꯅꯤꯡꯉꯦ ꯀꯥꯏ? ꯍꯩ ꯁꯦꯝꯕ꯭ꯔꯪ ꯃꯥꯟꯕꯤ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯆꯦ ꯊꯤꯔꯨꯁꯨ ꯆꯠꯂꯨꯅꯦ꯫ ꯍꯣꯏꯗ ꯏꯆꯦ ꯊꯤꯔꯨꯕꯅ ꯐꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛ꯫ ꯑꯩꯅ ꯑꯃ ꯉꯥꯡꯉꯤ ꯏꯃꯥꯅ ꯑꯃ ꯈꯨꯝꯃꯤ ꯇꯜꯂꯦꯕ ꯈ꯭ꯋꯥꯡ ꯅꯥꯏ ꯑꯝꯇ ꯃꯦꯜꯂꯛꯑꯣ ꯍꯥꯏꯕ ꯃꯁꯤ ꯐꯦꯅꯥꯠꯁꯤꯅ ꯀꯟꯒꯦꯗꯍꯦ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ꯫ ꯃꯃꯥꯅ ꯊꯥꯔꯤꯛ ꯊꯥꯗ ꯐꯦꯅꯥꯠꯅ ꯊꯥꯔꯛꯏ꯫ ꯑꯣꯏ ꯃꯁꯤꯔꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯅꯦꯀꯣ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯀꯥꯝꯗꯨꯅ ꯃꯆꯦ ꯊꯤꯕ ꯂꯥꯛꯏ꯫ ꯊꯥꯔꯤꯛ ꯊꯥꯅ ꯃꯗꯨꯒꯤ ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤꯗꯨꯅ ꯃꯋꯥ ꯎꯅ ꯆꯠꯂꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯆꯦꯅ ꯅꯨꯄꯥ ꯎꯅꯔꯤꯗꯨ꯫ ꯈꯪꯅꯤꯕ ꯉꯁꯤ ꯌꯦꯡꯉꯣꯕ ꯑꯩ ꯍꯦꯛꯇ ꯂꯨꯝꯃꯒ ꯅꯨꯡꯅ ꯊꯣꯝꯒꯦꯕ 이때이 오이두시 그나노 ꯌꯦꯡꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯨꯝꯗꯨꯅ ꯃꯆꯦꯗ ꯅꯨꯡꯅ ꯊꯣꯝꯃꯤ꯫ 이마 ꯑꯁ ꯅꯪꯅꯦ ꯊꯣꯝꯃꯛꯏꯁꯦ ꯀꯅꯥꯅꯣ ꯈꯪꯅꯤꯕ ꯉꯁꯤ ꯌꯦꯡꯉꯣꯕ ꯅꯣꯏ꯫ ꯊꯣꯏꯍꯦꯟ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯗꯅ ꯅꯥꯕ꯭ꯔꯣ ꯊꯔꯣ? ꯎꯔꯦ ꯊꯥꯔꯤꯛ ꯊꯥꯅ ꯊꯣꯏꯍꯦꯟꯕꯨ ꯊꯥꯔꯤꯛ ꯊꯥ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯊꯥꯖꯤꯟꯗꯨꯅ ꯂꯣꯏꯔꯦꯗꯅ ꯊꯥꯔꯤꯛ ꯊꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯅ ꯑꯁꯨꯛ ꯄꯥꯝꯖꯕ ꯅꯨꯄꯥ ꯉꯔꯥꯡ ꯊꯦꯡꯅꯔꯛꯄ ꯅꯨꯄꯥꯁꯦ 이때이 ꯑꯣꯏꯔꯝꯃꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ꯫ ꯊꯥꯔꯤꯛ ꯊꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯪꯅꯤꯕ ꯊꯥꯔꯤꯛ ꯊꯥ ꯑꯩꯅ ꯄꯥꯝꯈ꯭ꯔꯗꯤ 이때이 ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯔꯅꯤ꯫ ꯆꯥꯛꯏꯗꯀꯣ ꯑꯩꯈꯣꯏ ꯏꯆꯦ ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤꯁꯤꯅ ꯀꯃꯥꯏ ꯈꯪꯅꯔꯝꯃꯤꯅꯣꯕ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯕꯨ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯀꯧꯔꯣꯏꯗ ꯏꯆꯦꯒ ꯑꯝꯇ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥ ꯃꯌꯨꯝꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯜꯂꯛꯏ꯫ ꯍꯩꯃꯥ 이ꯆꯥꯗꯤ ꯈꯖꯤꯡꯗꯧꯅ ꯐꯟ ꯆꯣꯡꯉꯒ ꯐꯨꯕꯝ 이ꯔꯩ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯅꯔꯥꯏꯕꯛꯇꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯂꯥꯛꯏꯗꯤ ꯀꯔꯤꯒꯤ? ꯊꯥꯔꯤꯛ ꯊꯥ ꯄꯩꯅ ꯌꯦꯡꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯣ ꯄꯂꯦꯝ ꯅꯆꯥꯁꯦ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯤꯖꯥꯅꯤ 이때이 ꯑꯣꯏꯔꯝꯕꯒꯤ ꯑꯃꯨꯛ ꯁ꯭ꯋꯥꯏꯗꯅꯦ ꯅꯆꯥ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯛꯀꯅꯨ ꯅꯥꯀꯣꯡ ꯏꯇꯥꯒꯤ ꯇꯧꯏꯀꯣ꯫ ꯑꯁ 이ꯆꯥꯁꯦ ꯊꯃꯣꯏꯒ ꯀꯥꯏꯕ ꯍꯩꯕ ꯑꯣꯏꯔꯦ ꯅꯆꯦꯗꯤ ꯀꯥꯏꯗꯩ ꯍꯧꯏ ꯍꯥ? ꯑꯣ ꯃꯋꯥ ꯎꯅꯍꯧꯋꯦ ꯑꯗꯨꯅ ꯀꯧꯔꯝꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯉꯁꯤꯅꯦ ꯅꯥꯇꯣꯟꯗ ꯏꯄꯤ ꯇꯥꯔꯛꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯏꯃꯨꯡꯗ꯫ 이스 ꯁꯛꯇꯥꯃꯛꯁꯤꯒ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯊꯥꯔꯤꯛ ꯊꯥ ꯆꯥꯛ ꯊꯣꯡꯉꯤ꯫ ꯋꯥꯈꯜ ꯑꯃꯗ ꯃꯥꯅ ꯈꯜꯂꯤꯉꯩꯗ ꯁꯤꯡꯒ ꯂꯣꯏꯅ ꯃꯨꯠꯂꯤ꯫ 이때이 ꯑꯣꯏꯔꯁꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯆꯦꯒ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯦ ꯑꯩ ꯇꯧꯔꯒ ꯐꯥꯗ ꯌꯥꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯆꯦꯗ ꯇꯧꯁꯤꯟꯅꯔꯒ ꯃꯃꯤꯡ ꯈꯪꯗꯣꯛꯀꯦ꯫ ꯃꯃꯥ ꯆꯪꯉꯛꯏ꯫ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯦꯍꯦ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯋꯥꯈꯜꯒ ꯈꯜ ꯂꯩꯗꯅ ꯁꯤꯡꯒꯁꯦ ꯂꯣꯏꯅ ꯃꯨꯠꯂꯦꯕ ꯍꯩ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯤꯗꯦ ꯊꯥꯔꯤꯛ ꯊꯥ ꯋꯥꯈꯜ ꯑꯃꯗ ꯌꯥꯝ ꯀꯟꯅ ꯃꯪꯉꯤ꯫ ꯑꯣꯏꯕꯦꯝꯃ ꯁꯤꯡꯗꯣ ꯃꯨꯠꯂꯦꯅꯦꯍꯦ ꯃꯁꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯊꯣꯡ ꯆꯥꯗꯦꯍꯦ꯫ ꯈꯪꯉꯤꯍꯦ ꯏꯃꯥ ꯍꯩꯃꯥ ꯑꯁ ꯁꯤꯡꯒ ꯂꯣꯏ ꯃꯨꯠꯂꯦ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯤ ꯆꯦꯡ ꯆꯥꯝꯕꯤꯔꯛꯀꯦ ꯀꯣꯝꯄꯥꯛꯇꯨ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯄꯤꯔꯛꯀꯦ ꯏꯃꯥ ꯀꯣꯝꯄꯥꯛꯁꯦ꯫ ꯀꯔꯤ ꯆꯦꯡꯕꯨ ꯄꯣꯂꯥꯡꯗ ꯆꯥꯝꯃꯣ ꯍꯥꯏꯕ? ꯑꯁ ꯑꯣ ꯈꯨꯕꯥꯛꯇ ꯑꯣꯏꯅ ꯆꯥꯝꯃꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯁꯤ ꯀꯌꯥꯗꯨꯅꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯉꯥꯡꯅꯗꯨꯅ ꯆꯥꯛ ꯂꯣꯏꯔꯤ ꯆꯥꯗꯣꯏꯒꯤ ꯇꯧꯔꯤ꯫ ꯊꯥꯔꯤꯛ ꯊꯥꯅ ꯆꯦ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ꯫ ꯊꯔꯣꯅ ꯍꯪꯉꯣ꯫ ꯏꯆꯦ
이때기 마밍도 꿼꿼게 미디야디고 파자바 누빠가 꼬이고 낭디 가이드 오르이바 마밍부디 토인 꼬이 아더 꿼더러게 숨항반이다 마톰다 무칸제이 파제이 마밍가 마사카짜네 아솜나 누밋니니 훔니 하우크리 타릭 탈람미데 숨레빠다 탱나리 토인가 이때 토인 가이자 루이노 어이 브라이세 lambi-sida kana chatke ai broi ho nangonda ni kaurisi asi haiduna michiga thakachili hainathe tat ai sa tharogi manau ni pin ado nangse ai gi thamoina ne haiba loidringai da ai thengi chalage ko asi haiduna satkre thoyen tharik tha sauningna nang haisini ko no aina khoi dong yam sauningi da kamai phungdok tuina ba tawrisi magi masada aisa ihei heine da bogom tawri nungden gi matamni laisabi mayam pata kumduna nga phari tharoga tharik thaga su yauri laijana nga khoyamsi as wabaga khangde haiba sidi horendi phajana haurani ne khongchotladi chinchotle do aduni haima yengo laija tu nga grama phari asomna wari sanaduna nga phari ngaida thoyenjo nga loba laklami tharik thama kokto non thaduna nga yam kana phari laijana se thaduna haidi oi tu nang niyam ngaujaba tamadu la ini hey nga ga ko na phawmi tharik thama kokto satnon khalakduna ab kadai no kai legrege asomna non khalakpada uri tharona thoyenda nga piri do laijana tharik tha noi chega khongna brasi nupa se khongna ban sidane aina thamoi se hori se hoi ma aina pamjaba nupa se khoi chi da koi leirame haiba kari no mak tawrisina kamai tawdoi nang adude oh nupi se nongai te da phangaroi ni chu yam karim narakanu ko somda thamoi se chai ba nan ai yengo ba se aga bi nei haiba noi haiba khoi chi se ama se su nok sile haima lawi nga ga ahing ba ngam dre lai ja ai gi mi chi da le khom da khita na sile use mi che na ba ni ha dre ba hoi ai ita gi mi ta le khom na no shin ge ko asi haiduna leikhom na tharik thagi mamita laijana leikhom na shin birami as kaino laija asing be leikhom sida mi thek ta no sile ising amta ai bo mi ka uri bo tawri sibo loi mami nangau bo kyam kuide nangna leikhom na no silo haiba du da no shin bi bani mit yam na ra ba tharik tha mamito ising na chamthoi chamthok pa loi ra bokta thoyen ga tharoga do wari sanaram ba do ubada sauning bana leikhom du da tharo hekta oli kari no ita as mina uraga phajade se amta hogalase aine aga mata pharoi de asi hairamduna leikhom itai na kakalaga chatkre laija su tanakre asomna numit khara hokre thohen chukhangi tharik tha tharogi manau nupi ne haiba tharik tha na mabu pami nuksi haiba khangai somdana thohen gi mamana hai thoi da ba thohen nupi thi ni khangda ba namma na pasi sole hairadi imog do pusilo odana hanubi aina chak si thongalaga adom leihale haibanida as imashima aine na pushini ni lakadaba meiduna la oya da tawrini hayeng aikhoi se siraka de hek pusilo aikhoi ma sima ba adu sharuk chak loir ba chaglami sakta maksiga chakalam ronang chal napado labuk de chatkibani amta ka kholo mathangi numitni tharo sukhangi tharik thana thoyenda irang tawshile haiba tharona ibe masak phajabi migi no padagadi migyeng karan chalakan mina haine se sombra ha nang na ta thoyenda irang tawshile haise ha kaino dai che mi da panghai da haijilaga thajaira natte ba iche su khallo ba iche ne nuksinari be itai oi dori ba duda kamaina ina irang tawsindoino phattabo kharyam khanuda hoini ai su khalline ai gi naudi sono khara churasu migi no padi mul loiba aduni iche mi na ngang bayam thajanu ba mama thoklei hai bema se daram se du thangalau se ima kaithal da nga se amta yolongge nachin na khanaram du ko hai tharik tha nang pau jajat yam tai ko mi gi hingkol de ge haira hek pajan nang lai sabi pharabani mi gi mamang de ima ikai ko tharik tha na daram do thangat piri mama gi kok thakta tharik tha khara kanna ima na chabu yam lam helabo ai su ngasi dei di ima gi mateng pangage sel ta lage iche na pisa du ni ima gi mateng pange aina mirem dong na laithoi karigi icha na sel ta lu ni haige ima lai ri sidi
ꯏꯃꯥꯅ ꯍꯥꯏꯗꯤꯅꯦ ꯅꯪ ꯅꯨꯄꯤꯅꯤ ꯃꯤꯅ ꯉꯥꯡꯅꯒꯗꯕ ꯇꯧꯒꯅꯨ ꯃꯤꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯡ ꯍꯦꯛꯇ ꯍꯦꯛꯇꯨꯅ ꯆꯥꯒꯅꯨ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯃꯥꯗꯣ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯊꯔꯣꯒ ꯊꯣꯏꯍꯦꯟꯒꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯔꯤꯛ ꯊꯥꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤ ꯊꯣꯏꯍꯦꯟꯅ ꯄꯥꯃꯨꯕꯤ ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯧꯔꯤ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄꯩ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯀꯣ ꯍꯣꯏ ꯄꯥꯃꯨꯕ ꯅꯆꯜ ꯑꯩꯍꯥꯛꯁꯨ ꯍꯌꯦꯡꯗꯤ ꯏꯕꯨꯡꯒꯤ ꯃꯇꯨꯡ ꯁꯣꯏꯗꯅ ꯏꯟꯖꯔꯛꯑꯒꯦꯀꯣ ꯊꯥꯔꯤꯛ ꯊꯥ ꯃꯇꯣꯟꯗ ꯆꯥꯛꯅ ꯍꯥꯏꯖꯩ ꯄꯥꯃꯨꯕꯒꯤ ꯑꯩꯅꯦ ꯅꯥꯀꯣꯡꯁꯤ ꯏ ꯊꯥꯔꯦꯗ ꯆꯦꯟꯕꯩ ꯋꯥꯔꯤꯒ ꯁꯥꯟꯅꯩꯕ ꯅꯨꯡꯉꯥꯏꯅꯤ ꯍꯌꯦꯡꯗꯤ ꯊꯥꯔꯤꯛ ꯊꯥ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯑꯗꯨ ꯏꯆꯟ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯁꯤꯡꯕ꯭ꯔꯪ ꯆꯥꯖꯦꯟꯕꯤ ꯃꯥꯟꯕꯤꯗꯣ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩꯅ ꯈꯔ ꯐꯖꯕꯁꯤꯗ ꯃꯥ ꯉꯥꯎꯔ ꯃꯥꯜꯂꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯐꯖꯈꯤꯁꯅꯤ ꯆꯦꯛꯁꯤꯟꯖꯧ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯅ ꯄꯨꯡꯈꯠꯅ ꯈꯟꯖꯤꯜꯂꯦ ꯍꯣ ꯃꯥꯗꯤ ꯑꯗꯨꯃꯥꯏ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯅꯪꯉꯣꯟꯗ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ ꯊꯥꯔꯤꯛ ꯊꯥ ꯆꯥꯛꯄ ꯍꯦꯟꯃꯟꯗꯨꯅ ꯑꯩꯕꯨ ꯁꯦꯝꯕ꯭ꯔꯥꯛ ꯆꯥꯖꯦꯟꯕꯤ ꯃꯥꯜꯂꯦ ꯀꯥꯏ ꯅꯨꯡꯁꯤꯠ ꯍꯦꯛ ꯊꯣꯝꯃꯒ ꯆꯠꯈꯤꯅꯤ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯀꯣ ꯑꯁ ꯇꯥꯔꯣꯏꯗ ꯃꯣꯏꯒꯤ ꯋꯥꯔꯤꯒ ꯃꯣꯏ ꯋꯥꯔꯤ ꯇꯥꯔꯒ ꯑꯩ ꯊꯃꯣꯏꯁꯦ ꯍꯣꯔꯦꯕ ꯑꯗꯨꯏ ꯁꯔꯨꯛ ꯂꯥꯏꯖꯍꯣꯏꯗ ꯆꯠꯂꯒ ꯋꯥ ꯈꯟꯅꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥ ꯂꯥꯏꯖꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯊꯣꯏꯍꯦꯟꯒ ꯃꯆꯦꯒꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨ ꯇꯝꯂꯝꯃꯤ ꯂꯥꯏꯖ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯃꯣꯔꯣꯛ ꯁꯥꯕꯩ ꯀꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ ꯑꯩꯗꯤ ꯏꯇꯥꯅ ꯍꯥꯏꯕ ꯂꯣꯏ ꯇꯧꯔꯗꯧꯅꯦ ꯏꯇꯥ ꯑꯩ ꯇꯥ ꯊꯣꯏꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯤꯡꯖꯨꯁꯤꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯅꯤ ꯋꯥꯒ ꯉꯥꯡꯐꯝ ꯈꯪꯗꯦ ꯑꯝꯇ ꯄꯤꯁꯤꯁꯨ ꯇꯥꯔꯤꯛꯏꯅꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯇꯥ ꯊꯣꯏꯍꯦꯟꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦꯁꯦ ꯍꯌꯦꯡ ꯏꯆꯦꯒ ꯂꯨꯍꯣꯡꯈ꯭ꯔꯒ ꯑꯩꯅ ꯂꯝꯕꯤꯗ ꯉꯥꯎꯔꯒ ꯆꯠꯂꯒ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯁ ꯑꯗꯨꯏꯕ ꯑꯩ ꯂꯩꯔꯤꯁꯦ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯇꯥ ꯊꯣꯏꯍꯦꯟ ꯍꯣꯏꯔꯣꯝꯗ ꯆꯠꯂꯁꯤ ꯑꯩ ꯇꯧꯒꯦꯁꯦ ꯑꯩ ꯂꯥꯏꯖꯗꯤ ꯀꯩꯗꯧꯒꯦ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯥꯔꯤꯛ ꯊꯥ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣ ꯁꯛꯍꯦꯟ ꯃꯤꯡꯁꯦꯜꯒ ꯌꯦꯡꯗꯨꯅ ꯏꯁꯩꯒ ꯉꯪꯗꯨꯅ ꯃꯀꯦ ꯁꯦꯝꯃꯤ ꯊꯥꯔꯤꯛ ꯊꯥ ꯌꯥꯝ ꯅꯥꯟꯅ ꯀꯦꯗꯨꯅ ꯊꯣꯛꯂꯛꯏ ꯊꯔꯣꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯨꯝꯁꯤ ꯃꯤ ꯂꯩꯇꯦ ꯌꯨꯝ ꯁꯪꯉꯝꯃꯨꯀꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯂꯩꯀꯣ ꯂꯩꯀꯥꯏꯗꯅꯦ ꯁꯥ ꯁꯥꯕ ꯆꯠꯈꯤꯅꯨꯀꯣ ꯊꯥꯔꯤꯛ ꯊꯥ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯝꯗꯨꯅ ꯆꯠꯈꯤ ꯍꯩꯃꯥ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯍꯦꯁꯦ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯊꯔꯣꯗꯨ ꯂꯥꯏꯖꯒ ꯊꯥꯔꯤꯛ ꯊꯥꯒꯗꯣ ꯊꯣꯏꯍꯦꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯏꯍꯦꯟ ꯊꯣꯛꯂꯛꯄ꯭ꯔꯅ ꯆꯦꯞꯊ ꯌꯦꯡꯉꯤ ꯊꯣꯏꯍꯦꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯄ ꯎꯔꯤ ꯊꯥꯔꯤꯛ ꯊꯥꯅ ꯏꯊꯥ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯃꯥꯗꯤ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯃꯤꯍꯨꯟꯁꯦ ꯆꯣꯡꯕꯗꯤ ꯌꯥꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯇꯥ ꯊꯣꯏꯍꯦꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯪꯅ ꯍꯦꯛꯇ ꯋꯥꯟꯗꯁꯤꯜꯂꯨ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯛꯇ ꯃꯈꯥ ꯇꯧꯊꯔꯛꯑꯒꯦ ꯑꯗꯣ ꯅꯪ ꯈꯔꯗꯤ ꯃꯥꯜꯍꯜꯂꯛꯎꯀꯣ ꯃꯤꯠꯀꯗꯣ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯀꯅꯨ ꯊꯣꯏꯍꯦꯟꯅ ꯊꯥꯔꯤꯛ ꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯄꯒ ꯍꯦꯛꯇ ꯊꯥꯔꯤꯛ ꯊꯥꯗꯨ ꯌꯥꯝ ꯃꯥꯅ ꯐꯝꯊꯔꯛꯏ ꯌꯥꯝ ꯋꯥꯕ ꯁꯥꯗꯨꯅ ꯂꯥꯏ ꯆꯇꯥ ꯇꯧꯗꯨꯅ ꯄꯥꯈꯠꯄ ꯁꯥꯔꯒ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯇꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯝꯇ ꯀꯟꯕꯤꯌꯣ ꯊꯣꯏꯍꯦꯟꯁꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯇꯧꯔꯛꯄꯗꯨꯗ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯈꯪꯉꯦ ꯃꯥꯁꯨ ꯊꯥꯔꯤꯛ ꯊꯥꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯩꯅꯗ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯏꯆꯟ ꯏꯕꯨꯡ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯗ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯁꯨꯝꯅ ꯇꯥ ꯇꯧꯁꯤꯟꯅꯗꯨꯅ ꯊꯣꯏꯍꯦꯟꯗ ꯍꯦꯛꯇ ꯋꯥꯟꯗꯁꯟꯅꯔꯛꯏ ꯂꯥꯏꯖꯅ ꯑꯩꯒꯤ ꯏꯇꯥꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯥꯗꯤ ꯀꯣꯛ ꯉꯥꯎꯕꯤ ꯌꯥꯝ ꯍꯧꯕꯅꯤ ꯏꯕꯨꯡꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯩ ꯂꯩꯌꯦꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯂꯥꯏꯖꯒꯤ ꯗꯞꯇꯨꯗ ꯊꯥꯔꯤꯛ ꯊꯥ ꯅꯣꯛꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯊꯣꯏꯍꯦꯟꯅ ꯑꯁ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯁ ꯊꯦꯡꯉꯦꯅꯦ ꯏꯕꯨꯡꯒꯤ ꯊꯕꯛꯇꯣ ꯀꯣꯟꯅ ꯆꯠꯄꯤꯔꯣ ꯏꯕꯨꯡ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯁ꯭ꯋꯥꯏꯗꯩꯔꯣ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯗꯤ ꯏꯕꯨꯡ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯇꯥꯁꯦ ꯑꯝꯇ ꯄꯨꯕꯤꯔꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯟꯒꯦꯕ ꯃꯥꯗꯤ ꯂꯝꯕꯤ ꯑꯁꯥꯡꯕ ꯆꯠꯄ ꯌꯥꯗꯕꯅꯦꯕ ꯑꯝꯇ ꯏꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯖꯒꯦ ꯌꯨꯝꯕꯨꯗꯤ ꯑꯁꯤꯒꯤ ꯅꯣꯡꯀꯥꯜꯁꯤꯗ ꯆꯪꯉꯒ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒꯁꯨ ꯂꯩꯍꯧꯗꯦ ꯑꯩꯁꯨ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯇꯣꯏꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯇꯛꯃꯟꯕꯗꯒꯤ ꯊꯣꯏꯍꯦꯟꯅ ꯊꯥꯔꯤꯛ ꯊꯥꯕ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯍꯜꯂꯤ ꯊꯣꯏꯍꯦꯟꯅ ꯊꯥꯔꯤꯛ ꯊꯥꯕꯨ ꯏꯆꯝ ꯆꯝꯅ ꯈꯟꯖꯩ ꯂꯥꯏꯖꯅ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ ꯏꯕꯨꯡ ꯑꯩꯈꯣꯏꯁꯦ ꯐꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯔꯨꯞꯀꯤ ꯑꯩ ꯑꯝꯇ ꯁꯠ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯂꯒꯦ ꯏꯇꯥꯁꯦ ꯉꯥꯏꯍꯥꯛꯇ ꯁꯤꯗ ꯄꯣꯊꯥꯍꯜꯂꯝꯒꯦ ꯏꯆꯟ ꯅꯗꯥꯁꯦ ꯋꯥꯈꯜꯂꯛꯑꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯣꯕ ꯊꯥꯖꯔꯤꯔꯣ ꯏꯕꯨꯡ ꯀꯨꯏꯔꯣꯏꯌꯦ ꯁꯠ ꯂꯧꯔꯨꯔꯒ ꯁꯠ ꯂꯥꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯊꯣꯏꯍꯦꯟ ꯃꯀꯣꯛꯇꯣ ꯍꯣꯠꯇꯨꯅ ꯅꯣꯟꯊꯥꯗꯨꯅ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯈꯟꯖꯩ ꯄꯦꯜꯂꯦ ꯀꯔꯤ ꯅꯨꯡꯒꯤ ꯆꯪꯖꯔꯨꯅꯤ ꯍꯦꯛꯇꯥꯏꯗ
ꯑꯁꯣꯝꯗꯅ ꯊꯔꯣꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯃꯁꯤꯒꯤ ꯁꯦꯝꯕ꯭ꯔꯥꯡ ꯆꯥꯖꯦꯟꯕꯤ ꯃꯥꯟꯕꯤꯁꯤꯁꯨ ꯋꯥꯈꯜ ꯀꯣꯛ ꯂꯥꯛꯇꯦ ꯃꯆꯦꯅ ꯐꯔꯤꯕ ꯃꯅꯥꯎ ꯅꯨꯄꯤꯁꯤꯅ ꯊꯣꯏꯍꯦꯟ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯥꯏꯖ ꯊꯥꯔꯤꯛꯊꯥꯗ ꯃꯤꯆꯤ ꯈꯠꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯇꯧꯁꯤꯟꯅꯔꯒ ꯃꯌꯨꯝꯗ ꯁꯣꯝꯗ ꯊꯔꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯥꯏꯔꯤ ꯊꯣꯏꯍꯦꯟꯕꯨ ꯊꯣꯏꯍꯦꯟꯅ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇ꯭ꯔꯕꯗ ꯊꯔꯣ ꯄꯥꯈꯠꯇꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯇꯥ ꯊꯣꯏꯍꯦꯟꯗꯨꯕꯣ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯉꯁꯤꯗꯤ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ ꯋꯥꯅꯤ ꯅꯣꯡꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯛꯏ ꯊꯔꯣꯁꯨ ꯅꯣꯡꯅꯒ ꯀꯟꯅ ꯆꯨꯔꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯅꯒ ꯂꯥꯛꯇꯕꯗꯨꯗ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯁꯣꯝꯗꯅ ꯊꯥꯔꯤꯛꯊꯥ ꯋꯥꯈꯜ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯕ ꯁꯥꯔꯤ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯑꯃꯗꯨꯅ ꯈꯨ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯅꯤ ꯃꯁꯤꯅ ꯋꯥꯟꯊꯔꯤꯅꯦ ꯇꯧꯔꯤꯁꯤꯅ ꯋꯥꯈꯜ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ ꯑꯩꯅ ꯍꯦꯛ ꯁꯥꯎꯅꯤꯡꯗꯅ ꯏꯁꯤꯡꯅ ꯖꯔ ꯖꯔ ꯍꯦꯛ ꯍꯩꯖꯅꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯑꯦꯕ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯅꯨꯡꯗꯥꯡ ꯇꯥꯁꯤꯜꯂꯛꯇꯣꯔꯤ ꯊꯥꯔꯤꯛꯊꯥ ꯋꯥꯈꯜ ꯂꯥꯛꯄ ꯁꯥꯔꯛꯏ ꯊꯥꯔꯤꯛꯊꯥ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯎꯏꯃꯥ ꯃꯇꯧ ꯀꯔꯝꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ ꯀꯞꯄꯤꯅꯤ ꯀꯥꯏꯅ ꯍꯅꯨꯕꯤꯅ ꯀꯞꯄꯦ ꯍꯦꯛ ꯃꯥꯟꯒꯦ ꯑꯣꯏꯕꯦꯝ ꯃꯁꯛ ꯍꯦꯟꯕꯤꯌꯥ ꯋꯥꯈꯜ ꯂꯥꯛꯇꯦꯅ ꯌꯨꯝ ꯍꯟꯕꯤꯈ꯭ꯔꯣ ꯆꯪꯂꯛꯄ ꯀꯥꯟꯁꯤꯗ ꯑꯩꯕꯨ ꯏꯇꯣꯝꯇ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯕ ꯊꯣꯏꯍꯦꯟꯗꯣ ꯄꯥꯝꯗꯕ ꯁꯥꯔꯒ ꯍꯥꯏꯖꯤꯟꯅꯔꯛꯏ ꯍꯣꯏ ꯏꯕꯨꯡ ꯊꯣꯏꯆꯥ ꯅꯆꯜꯂꯩꯒ ꯏꯕꯨꯡꯒ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯥꯁꯤꯗ ꯑꯩꯗꯤ ꯂꯩꯗꯣꯔꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯔꯤ ꯁꯛꯇꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯌꯥꯆꯪꯂꯛꯑꯕꯨꯛ ꯂꯩꯊꯣꯛꯑꯒ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯒꯅꯤ ꯃꯤꯅ ꯑꯩꯁꯦ ꯀꯩ ꯈꯟꯒꯤꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯀꯥꯟꯗ ꯊꯣꯏꯍꯦꯟꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯀꯥꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯪꯂꯛꯏ ꯍꯩꯃꯥ ꯏꯃꯧ ꯄꯨꯔꯛꯑꯦꯗꯅ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯀꯞꯂꯤꯁꯦ ꯍꯥꯏꯕꯨꯡꯉꯣ ꯊꯣꯏꯍꯦꯟꯅ ꯍꯥꯏꯕꯒ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯃꯃꯧ ꯄꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯆꯥꯅ ꯆꯦꯜꯂꯛꯏꯅꯤ ꯈꯟꯈ꯭ꯔꯦ ꯊꯣꯏꯍꯦꯟ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯊꯥꯖꯤꯟꯗꯨꯅ ꯊꯣꯏꯍꯦꯟ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯁꯤꯈꯨꯟꯗꯨꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯊꯥꯔꯤꯛꯊꯥꯒꯤ ꯇꯥꯇ ꯊꯥꯔꯤꯛꯊꯥ ꯊꯣꯏꯍꯦꯟꯗ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏ ꯊꯔꯣ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯖ ꯇꯥꯕꯒ ꯃꯥꯟꯅꯈ꯭ꯔꯦ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯗꯨꯅ ꯀꯞꯊꯣꯔꯛꯏ ꯑꯣ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯏꯅꯥꯎꯅꯨꯄꯤꯅ ꯎꯟꯈ꯭ꯔꯦ ꯑꯣ ꯇꯥ ꯊꯣꯏꯍꯦꯟ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯊꯔꯣ ꯊꯥꯔꯤꯛꯊꯥꯒ ꯊꯣꯏꯍꯦꯟꯒꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯃꯗꯒꯤ ꯑꯃꯗ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯊꯥꯔꯤꯛꯊꯥꯅ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯨꯜꯂꯤ ꯍꯥꯏꯅ ꯊꯥꯔꯤꯛꯊꯥꯁꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ ꯊꯔꯣ ꯍꯟꯅꯕꯨꯛ ꯌꯦꯡꯗꯦ ꯃꯅꯥꯎꯄꯤꯗ ꯋꯥꯔꯧꯈ꯭ꯔꯦ ꯃꯥ ꯊꯔꯣ ꯗꯥꯔꯤꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯃꯥꯁꯨ ꯈꯪꯉꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯅꯥꯎꯅꯨꯄꯤꯅ ꯃꯨꯟꯈ꯭ꯔꯦꯗꯣ ꯍꯥꯏ ꯊꯔꯣ ꯀꯔꯤꯅꯣ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯞꯂꯅꯨꯀꯣ ꯑꯩꯅ ꯆꯥꯛꯂꯤꯕ ꯊꯝꯃꯣꯏꯁꯦ ꯏꯃꯥ ꯈꯪꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯗꯣ ꯑꯩꯁꯤꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯣ ꯇꯥ ꯊꯣꯏꯍꯦꯟ ꯃꯃꯥ ꯊꯔꯣꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯀꯞꯄꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯊꯔꯣꯅ ꯁꯥꯎꯅꯤꯡꯉꯝꯕꯗꯨ ꯈꯔ ꯐꯔꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯨ ꯄꯨꯕ ꯉꯝꯗꯈꯩ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯄꯤꯔꯥꯡꯗꯨꯁꯨ ꯑꯁꯨꯝ ꯆꯦꯟꯊꯔꯤ ꯄꯦꯟꯊꯣꯛꯄ ꯀꯠꯊꯣꯛꯄ ꯍꯥꯏꯕꯅ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯈꯣꯡꯆꯠꯅꯤ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯨꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯩꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯕ ꯃꯥꯒ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯅꯝꯗꯕꯅꯤꯀꯣ ꯊꯃꯣꯏ ꯅꯪꯁꯨ ꯀꯥꯏꯔꯅꯨ ꯃꯤꯔꯥꯡ ꯅꯪꯁꯨ ꯆꯦꯟꯊꯔꯅꯨ ꯀꯠꯊꯣꯛꯑꯒꯦ ꯄꯨꯟꯁꯤꯁꯦ ꯏꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦꯗꯣ ꯊꯣꯏꯍꯦꯟ ꯂꯨꯍꯣꯡꯕ ꯌꯥꯔꯝꯗꯦ ꯃꯥꯁꯨ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯦꯜꯂꯤ ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯃꯆꯦꯗ ꯋꯥ ꯄꯨꯝꯅꯃꯛ ꯇꯝꯃꯝꯃꯤ ꯀꯔꯝꯅ ꯊꯣꯏꯍꯦꯟꯗ ꯆꯦꯟꯁꯤꯟꯕꯅꯣꯗꯣ ꯑꯗꯨꯒ ꯊꯣꯏꯍꯦꯟꯅ ꯂꯨꯍꯣꯡꯁꯤ ꯌꯥꯗꯦꯗꯣ ꯍꯥꯏꯅ ꯇꯝꯃꯝꯃꯤ ꯊꯔꯣꯅ ꯏꯅꯥꯎꯅꯕꯨ ꯄꯥꯝꯖꯔꯗꯤ ꯑꯩ ꯍꯥꯏꯒꯦ ꯇꯥ ꯊꯣꯏꯍꯦꯟꯗ ꯀꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯅꯥꯎꯒꯤꯗꯃꯛ ꯏꯆꯦ ꯂꯩꯌꯦ ꯊꯥꯔꯤꯛꯊꯥ ꯏꯀꯥꯏꯕꯒ ꯅꯨꯡꯉꯥꯏꯇꯕꯒꯅ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯆꯦꯗ ꯅꯅꯥꯎꯒꯤ ꯈꯟꯊꯍꯧꯗꯕ ꯉꯥꯏꯍꯥꯛꯀꯤ ꯄꯥꯝꯃꯨꯕꯅ ꯏꯆꯦꯒꯤ ꯊꯃꯣꯏꯗꯤ ꯅꯅꯥꯎ ꯑꯩꯍꯥꯛꯅ ꯊꯨꯒꯥꯏꯕꯤꯔꯦꯗꯣ
ꯑꯗꯨꯝꯅ ꯍꯥꯏꯔꯣ ꯏꯆꯦꯒꯤ ꯊꯃꯣꯏ ꯏꯅꯥꯎꯅ ꯊꯨꯒꯥꯏꯗꯦ ꯏꯆꯦꯅ ꯄꯥꯝꯕꯗꯤ ꯏꯅꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯇꯥ ꯊꯣꯏꯍꯦꯟ ꯌꯥꯝ ꯐꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯐꯕꯅꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕꯅꯤ ꯏꯅꯥꯎꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯗ ꯁꯦ ꯊꯃꯣꯏꯗꯗꯤ ꯄꯦꯟꯗꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯛꯏꯕꯅꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗꯈꯩ ꯈꯟꯈ꯭ꯔꯦ ꯃꯔꯦꯝꯈꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯄꯦꯟꯅ ꯌꯦꯡꯂꯒꯦ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯔꯁꯨ ꯌꯥꯔꯦꯅ ꯈꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯊꯣꯛꯇꯨꯅ ꯊꯔꯣ ꯂꯩꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯔꯝꯃꯤ ꯊꯣꯏꯍꯦꯟꯒ ꯊꯔꯣꯒꯗꯣ ꯊꯣꯏꯍꯦꯟꯅ ꯑꯩ ꯊꯥꯔꯤꯛꯊꯥꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯑꯩ ꯃꯥ ꯅꯨꯡꯁꯤꯗꯦ ꯏꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯕꯨꯡꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯪꯅꯤ ꯊꯔꯣ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯂꯝꯂꯥꯟꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯊꯔꯣ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯏ ꯊꯔꯣ ꯑꯩ ꯃꯥ ꯅꯨꯡꯁꯤꯗꯅ ꯆꯦꯟꯈꯤꯕ ꯅꯠꯇꯦ ꯊꯣꯏꯍꯦꯟꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯔꯣꯅ ꯃꯔꯛ ꯊꯠꯂꯛꯏ ꯑꯗꯨꯃꯥꯏ ꯀꯞꯀꯅꯨ ꯑꯩꯁꯨ ꯄꯥꯎ ꯇꯥꯔꯦ ꯊꯨꯡꯅꯕ ꯈꯛꯇꯪꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦꯌꯦ ꯊꯔꯣ ꯑꯩꯒꯤ ꯄꯤꯔꯥꯡꯁꯦ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯤꯔꯥꯡꯁꯦ ꯂꯦꯞꯇꯅ ꯆꯤꯟꯊꯖꯔꯁꯅꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡ ꯅꯆꯜꯅ ꯏꯕꯨꯡꯒꯤ ꯅꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯃꯇ ꯉꯥꯏꯖꯔꯝꯒꯦ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ ꯏꯅꯥꯛꯇ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯤꯉꯩꯗ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦꯀꯣ ꯋꯥꯔꯧꯅꯨꯀꯣ ꯃꯤꯅꯝ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯊꯥꯗ ꯆꯦꯅ ꯀꯣꯟꯗꯨꯅ ꯊꯝꯃꯨꯀꯣ ꯍꯥꯏꯅ ꯇꯝꯃꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯕꯨ ꯏꯕꯨꯡꯅ ꯂꯨꯅ ꯊꯝꯕꯤꯌꯨꯀꯣ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯊꯔꯣ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯃꯗ꯭ꯔꯣ ꯅꯪ ꯋꯥꯒꯅꯨ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯌꯨ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯊꯣꯏꯍꯦꯟ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯄꯦꯟꯅ ꯆꯦꯟꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯃꯥꯅ ꯍꯥꯏ ꯊꯥꯔꯤꯛꯊꯥ ꯅꯌꯨꯝꯗ ꯄꯥꯅꯤꯡꯉꯤꯕ ꯍꯧꯒꯠꯅꯤꯅ ꯈꯪꯗ꯭ꯔꯤꯕ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦꯅꯦꯍꯦ ꯊꯥꯔꯤꯛꯊꯥ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯣꯡꯉꯥꯟꯕꯒ ꯀ꯭ꯋꯥꯛ ꯇꯧꯅ ꯑꯃꯨꯛ ꯈꯪꯂꯛꯏꯁꯤꯅ ꯀꯔꯤ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ ꯆꯥꯛ ꯂꯥꯝꯃꯦꯕ ꯑꯁ ꯄꯦꯜꯂꯦꯍꯦ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯍꯥꯏꯗꯨꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯔꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇꯨꯗ ꯊꯔꯣ ꯇꯨꯃꯤꯟꯅ ꯄꯦꯟꯅ ꯀꯞꯆꯩ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯋꯥꯕ ꯎꯠꯊꯣꯛꯇꯦ ꯊꯥꯔꯤꯛꯊꯥ ꯃꯪꯗꯨꯅ ꯂꯩ ꯊꯔꯣ ꯆꯪꯁꯤꯜꯂꯛꯏ ꯊꯥꯔꯤꯛꯊꯥ ꯂꯥꯛꯑꯣꯁꯤ ꯀꯩꯗꯧꯔꯦ ꯏꯅꯥꯎꯅ ꯃꯪꯗꯨꯅ ꯂꯩꯔꯗꯤ ꯀꯞꯇꯨꯅ ꯃꯆꯦꯗ ꯀꯣꯟꯁꯤꯜꯂꯛꯏ ꯏꯆꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯩꯁꯦ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯅꯤꯀꯣ ꯏꯆꯦꯅ ꯇꯥ ꯊꯣꯏꯍꯦꯟꯒ ꯈꯪꯅꯩ ꯈꯪꯅ ꯑꯩꯅ ꯇꯥ ꯊꯣꯏꯍꯦꯟꯗ ꯆꯦꯟꯁꯤꯜꯂꯤꯅꯤꯀꯣ ꯍꯩꯃꯥ ꯑꯗꯨꯏꯕꯨ ꯀꯞꯄꯤꯔꯣ ꯀꯞꯅꯨꯁꯤ ꯏꯆꯦ ꯇꯥ ꯊꯣꯏꯍꯦꯟꯕꯨ ꯅꯨꯡꯁꯤꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯀꯞꯆꯩ ꯊꯔꯣ ꯏꯆꯦ ꯀꯞꯄꯤꯔꯣ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦꯌꯦ ꯏꯆꯦ ꯀꯞꯇꯦꯗ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯆꯪꯉꯛꯏ ꯀꯔꯤꯅꯣ ꯑꯃꯨꯛ ꯑꯗ꯭ꯋꯥꯏꯗ ꯌꯦꯡꯅꯗꯨꯅ ꯀꯞꯄꯤꯗꯨꯅ ꯏꯃꯥ ꯀꯞꯇꯤꯌꯦ ꯀꯔꯤ ꯂꯐꯣꯏ ꯆꯥꯅꯤꯡꯉꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯂꯐꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯣ ꯊꯦꯡꯉꯤ ꯅꯅꯥꯎꯅ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯀꯞꯀꯦꯗꯤ ꯍꯥꯏꯗꯤ ꯂꯐꯣꯏ ꯆꯥꯅꯤꯡꯉꯦꯅꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯄꯦꯜꯂꯦꯍꯦ ꯑꯣ ꯏꯃꯥ ꯂꯐꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯀꯞꯇꯤꯌꯦ ꯍꯥꯏꯕ ꯍꯩꯃꯥ ꯀꯅꯥ ꯇꯥꯖꯩꯌꯦꯒꯦ ꯑꯁꯨꯝꯅ ꯃꯆꯥꯈꯩꯒ ꯅꯣꯛꯃꯤꯟꯅꯩ ꯋꯥ ꯂꯥꯎꯅ ꯂꯣꯏꯔꯦ ꯊꯥꯔꯤꯛꯊꯥꯒ ꯊꯣꯏꯍꯦꯟꯒꯒꯤ ꯂꯨꯍꯣꯡꯕ ꯊꯔꯣ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯔꯒꯦ ꯈꯟꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯊꯥꯔꯤꯛꯊꯥ ꯊꯣꯛꯂꯛꯏ ꯊꯣꯏꯍꯦꯟ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯁꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥ ꯊꯣꯏꯍꯦꯟ ꯀꯩ ꯍꯦꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯑꯩ ꯊꯣꯡꯗꯔꯛꯀꯦ ꯊꯣꯏꯍꯦꯟ ꯍꯩꯅꯗꯅ ꯑꯁ ꯅꯁꯛꯇꯨꯒ ꯅꯪꯅ ꯊꯣꯡꯕꯒꯩ ꯆꯥꯅꯤꯡꯗꯦꯕ ꯅꯨꯄꯥ ꯃꯥꯟꯕꯤ ꯅꯪꯕꯨ ꯍꯦꯔꯦ ꯅꯪꯁꯨ ꯅꯪ ꯀꯅꯥ ꯐꯖꯧꯒꯦ ꯅꯪꯅ ꯀꯅꯥ ꯅꯨꯡꯁꯤꯍꯜꯂꯨꯒꯦ ꯍꯥ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯍꯦꯛꯇ ꯃꯨꯟꯒꯗꯕ ꯈꯪꯉꯕ ꯑꯩꯅ ꯃꯨꯟꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪ ꯐꯪꯉꯤꯁꯦ ꯀꯤꯗꯨꯝ ꯀꯤꯖꯩꯕꯦꯝꯃ ꯅꯪꯁꯦ ꯅꯁꯛꯅꯦꯅ ꯂꯥꯏ ꯈꯨꯠꯆꯥꯡꯕꯤ ꯃꯥꯟꯒꯦ ꯑꯣ ꯅꯨꯄꯥ ꯃꯨꯟꯕꯤ ꯊꯥꯔꯤꯛꯊꯥ ꯁꯥꯎꯅ ꯍꯦꯛꯇ ꯂꯩꯕꯥꯛ ꯇꯨꯝꯅ ꯊꯣꯝꯃꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯑꯩꯕꯨ ꯂꯥꯏ ꯈꯨꯠꯆꯥꯡꯕꯤ ꯃꯥꯜꯂꯦ ꯀꯥꯏ ꯃꯥꯟꯕꯨ ꯃꯥꯟꯗ꯭ꯔꯣ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯊꯥꯔꯤꯛꯊꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯉꯥꯡꯗꯧꯅ ꯇꯧꯕꯗꯨꯅ ꯊꯣꯏꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯊꯔꯣꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯈꯤꯗ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯂꯩꯈꯤ ꯊꯔꯣ ꯃꯌꯨꯝ ꯄꯥꯟꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ
ꯊꯣꯏꯟꯒ ꯊꯥꯔꯤꯛ ꯊꯥꯒ ꯂꯥꯛꯑꯝꯃꯤ ꯃꯌꯨꯝꯗ ꯊꯥꯔꯤꯛ ꯊꯥꯅ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯇꯥꯔꯦ ꯇꯥꯔꯦ ꯑꯁꯨꯝꯅ ꯊꯥꯔꯣ ꯃꯃꯥ ꯃꯆꯥ ꯊꯣꯔꯛꯏ ꯍꯩꯃꯥ ꯏꯅꯥꯎꯄꯥꯁꯨ ꯌꯥꯎꯔꯛꯏꯕꯣ ꯊꯣꯏꯟ ꯋꯥꯈꯜꯗ ꯑꯣ ꯂꯣꯏꯔꯦꯗꯅ ꯇꯥ ꯊꯣꯏꯟꯗꯒꯤ ꯏꯅꯥꯎꯄꯥꯏ ꯑꯁ ꯄꯦꯜꯂꯦ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯀꯩꯝ ꯈꯨꯝꯗ꯭ꯔꯤꯗꯦ ꯌꯥꯎꯖꯔꯒꯦ ꯏꯆꯦ ꯑꯁꯤ ꯇꯥꯕꯗ ꯊꯥꯔꯤꯛ ꯊꯥ ꯅꯣꯛꯁꯤꯜꯂꯛꯏ ꯃꯃꯥꯅ ꯀꯔꯤꯅꯣ ꯊꯥꯔꯤꯛ ꯊꯥ ꯅꯪꯅ ꯏꯃꯨꯡꯗ ꯆꯪꯗꯈꯩ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯅꯣꯛꯑꯒ ꯂꯩꯔꯤꯁꯤꯅ ꯅꯆꯦꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪꯅ ꯅꯨꯄꯥ ꯃꯨꯟꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯅꯆꯦ ꯃꯌꯨꯝ ꯄꯥꯟ ꯈꯪꯗ꯭ꯔꯦꯗꯅ ꯊꯔꯣꯅ ꯑꯁ ꯌꯥꯔꯤꯃ ꯃꯤ ꯏꯀꯥꯏꯅꯤꯁꯦ ꯀꯔꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯟꯕꯤꯌꯣꯕ ꯊꯥꯔꯤꯛ ꯊꯥꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯆꯦ ꯏꯃꯥꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯊꯔꯣꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯣꯏꯔꯝꯕꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤ ꯋꯥꯔꯧꯅꯕ ꯊꯝꯅꯈꯤꯗꯦ